ꯈꯨꯜ ꯑꯃꯗ ꯃꯦꯝꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯕꯦꯃꯥ ꯑꯃꯗꯤ ꯕꯦꯝꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯄꯨꯡꯈꯛ ꯐꯥꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯦꯝꯃꯅ ꯏꯃꯨꯡꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯊꯪꯅꯕ ꯈꯨꯜꯒꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯂꯩꯕ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯕꯦꯃꯥ, ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯏꯃꯥ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯊꯦꯡꯉꯛꯑꯗꯤꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ, ꯌꯥꯔꯤꯉꯩꯗꯤ ꯊꯦꯡꯉꯛꯇꯅꯕ ꯇꯧꯀꯣ꯫ ꯏꯕꯥꯅꯤꯈꯛ ꯂꯩꯕꯗꯣ ꯅꯨꯃꯤꯠ ꯇꯥꯔꯛꯑꯗꯤ ꯌꯥꯝ ꯀꯤꯌꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯍꯦꯟꯅ ꯑꯃꯝꯕꯗ ꯍꯜꯂꯛꯄ ꯇꯜꯂꯤꯕꯅꯤ꯫ 이붕어 비노이, 아이기 뽀사이생도 한나 암따 비비러 아이나 람 kharasu lapi nong sumang sila tawrise nga saingay di karisu tawramdabani. ꯍꯣꯏ ꯍꯣꯏ ꯏꯇꯩꯃ, ꯄꯣꯠꯁꯤꯡ ꯑꯁꯦ ꯌꯣꯝꯕꯁꯨ ꯂꯣꯏꯔꯦ, ꯁꯦ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯑꯈꯛ ꯑꯔꯥꯎ ꯌꯥꯎꯅ ꯅꯣꯡ ꯆꯨꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯆꯥ ꯑꯅꯤꯗꯨꯁꯨ ꯄꯥꯈꯠꯂꯝꯃꯅꯤ꯫ ꯏꯇꯩꯃ, ꯃꯁꯤꯒꯤ ꯅꯣꯡꯁꯦ ꯄꯥꯛ ꯍꯦꯛ ꯍꯥꯡꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯊꯤꯜꯂꯁꯨ ꯊꯤꯜꯂꯒꯦ꯫ ꯉꯥꯏꯍꯥꯛ ꯍꯥꯡꯕ ꯉꯥꯏꯔꯣ꯫ ꯏꯇꯩꯃ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯉꯥꯡꯈꯩꯗꯨ ꯆꯥꯎꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯨꯅꯨꯗ꯫ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯂꯩꯀꯥꯏꯗꯣ ꯃꯤꯅ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯑꯃꯒꯤ ꯕꯨꯠ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯗꯣ ꯀꯤꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯍꯧꯕꯗꯒꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡ ꯄꯥꯊꯕ ꯉꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯅ ꯅꯣꯡ ꯑꯗꯨꯗꯤ ꯍꯥꯡꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯑꯝꯃꯤ꯫ ꯏꯇꯩꯃ, ꯑꯉꯥꯡꯈꯩꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ꯫ ꯍꯧꯖꯤꯛꯀꯤ ꯅꯣꯡꯁꯦ ꯌꯥꯝꯅ ꯀꯜꯂꯤ꯫ ꯌꯦꯡꯉꯨ, ꯎ ꯋꯥꯒ ꯂꯣꯏꯅ ꯇꯦꯛꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯍꯧꯖꯤꯛ ꯏꯇꯩꯃꯅ ꯅꯝꯗꯅ ꯆꯠꯂꯦꯅ ꯈꯜꯂꯣ, ꯑꯁꯣꯛ ꯑꯄꯟ ꯑꯃꯨꯛ ꯌꯥꯎꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯍꯣꯏ, ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯌꯦꯡꯉꯒꯦ꯫ ꯆꯠꯄ ꯌꯥꯔꯔꯣꯏ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ꯫ ꯕꯤꯅꯣꯏꯅ ꯃꯦꯝꯃꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯉꯥꯛꯇꯪ ꯄꯨꯛꯅꯤꯡ ꯐꯥꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯃ ꯃꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ 이마기 ꯕꯦꯃꯥ, ꯕꯦꯝꯊꯣꯏ, ꯅꯣꯏ ꯑꯅꯤ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ꯫ 이마 ꯅꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯂꯥꯛꯅꯕ ꯇꯧꯒꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ 이제 ꯅꯨꯡꯁꯤꯠ ꯈꯨꯀꯟꯁꯤꯒ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯩꯁꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯂꯥꯇꯦꯟ ꯃꯉꯥꯜꯁꯤꯁꯨ ꯑꯃꯨꯛ ꯈꯞꯄꯗꯧꯅ ꯇꯧꯔꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯤꯒꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ 이마도 ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯝꯃꯔꯣꯏ꯫ 이마 ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯆꯦ? ꯂꯩꯀꯥꯏ ꯃꯤꯉꯩꯅ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯇꯅ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ 이마도 ꯅꯣꯡ ꯍꯥꯡꯕꯒ ꯂꯥꯛꯆꯅꯤ꯫ 마ꯁꯨ ꯄꯥꯈꯠꯂꯝꯗꯣꯏꯅꯤ꯫ 이제 ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯒꯤ ꯎꯅꯥ ꯋꯥꯅꯥ ꯀꯦꯜꯂꯛꯄꯒꯤ ꯃꯈꯣꯜꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯕ꯫ ꯂꯥꯛꯑꯣꯁꯦ, ꯐꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯁꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯃꯃꯥ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 11ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯕꯗꯒꯤ ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ 이khang ꯈꯪꯍꯧꯗꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯊꯣꯡ ꯊꯤꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯕꯦꯃꯥ, ꯕꯦꯝꯊꯣꯏ, ꯅꯣꯏ ꯑꯅꯤꯕꯨ ꯇꯥꯗ꯭ꯔꯃꯤ? ꯊꯣꯡ ꯍꯥꯡꯉꯨꯁꯦ꯫ 이제 ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? 이마 ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏꯅꯣ? ꯅꯣꯏ ꯑꯅꯤꯕꯨ ꯇꯥꯗ꯭ꯔꯃꯤ?
ꯑꯩ ꯂꯣꯏꯅ ꯆꯣꯠꯂꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯃꯤ ꯑꯩꯅꯦ ꯃꯤ ꯅꯃꯥꯅꯤ ꯏꯆꯦ ꯏꯃꯥꯅꯤ ꯆꯠꯂꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯁꯨ ꯏꯃꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯤꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯅꯣꯡꯒ ꯆꯪꯗꯦ ꯏꯕꯦꯝꯃ ꯅꯣꯏ ꯑꯅꯤ ꯄꯥꯈꯠꯂꯝꯃꯅꯦꯅ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄꯒ ꯑꯀꯤꯕꯒ ꯈꯪꯗꯉꯩ ꯂꯥꯛꯂꯤꯕꯅꯤ ꯌꯨꯝ ꯌꯧꯅꯕ ꯏꯃꯥ ꯅꯪ ꯌꯥꯝ ꯏꯪꯉꯝꯃꯅꯤꯉꯣ ꯂꯣꯏꯅꯁꯨ ꯆꯣꯠꯂꯦ ꯏꯕꯦꯝꯃ ꯏꯃꯥ ꯌꯥꯝ ꯏꯪꯉꯦ ꯐꯤ ꯍꯣꯡꯂꯒ ꯐꯃꯨꯡꯗ ꯆꯪꯉꯒꯦ ꯍꯣꯏ ꯏꯃꯥ ꯇꯨꯝꯃꯨꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ ꯏꯆꯦ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯔꯦꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯝꯇ ꯌꯦꯡꯉꯨꯕ ꯏꯃꯥꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯣ ꯏꯃꯥ ꯕꯦꯝꯊꯣꯏꯁꯦ ꯃꯈ꯭ꯋꯥꯡꯁꯦ ꯅꯥꯔꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯕꯦꯝꯊꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯄ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯕꯦꯝꯊꯣꯏꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯆꯥꯗꯧꯒꯤ ꯂꯦꯛꯄ ꯍꯧꯔꯛꯑꯝꯃꯤ ꯏꯃꯥ ꯅꯪꯒꯜꯁꯦ ꯌꯥꯝ ꯁꯥꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯦꯛꯂꯛꯏꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯕꯦꯝꯊꯣꯏꯒꯤ ꯃꯅꯪꯒꯟꯗ ꯂꯦꯛꯂꯛꯏ ꯍꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯍꯥꯏꯔꯒ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯝꯃꯅ ꯂꯦꯝꯆꯦꯟ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯆꯦꯟ ꯑꯗꯨꯒꯤ ꯃꯩꯉꯥꯜꯅ ꯕꯦꯝꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯛꯑꯝꯃꯤ ꯑꯦ ꯏꯃꯥ ꯅꯠꯇꯦ ꯁꯤꯗꯤ ꯕꯨꯠ ꯅꯨꯄꯤꯅꯦ ꯀꯃꯥꯏ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯅꯥꯟꯊꯣꯛꯀꯅꯤ ꯀꯩꯗꯧꯔꯦ ꯕꯦꯝꯃ ꯅꯪꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯆꯦ ꯀꯩꯗꯧꯔꯒꯦ ꯃꯩꯉꯥꯜ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯤꯅꯤ ꯈꯪꯉꯛꯄꯗꯒꯤ ꯕꯦꯝꯃꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯇꯧꯔꯛꯑꯝꯃꯤ ꯏꯃꯥ ꯇꯣꯛꯑꯣ ꯅꯪ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯔꯣ ꯕꯦꯝꯊꯣꯏ ꯂꯥꯛꯑꯣ ꯏꯆꯦꯒꯤ ꯅꯥꯛꯇ ꯕꯦꯝꯊꯣꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯦꯡꯕꯔ ꯏꯆꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤꯅꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯂꯣꯟꯅ ꯍꯥꯏꯅꯔꯤꯗꯨꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯅꯤꯡꯉꯦ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯎꯒꯦ ꯏꯅꯥꯎ ꯑꯝꯇ ꯂꯦꯞꯍꯟꯒꯦ ꯇꯧꯕꯅꯦ ꯏꯇꯣꯝꯇ ꯊꯣꯛꯄꯗꯣ ꯀꯤꯖꯩꯌꯦꯕ ꯊꯣꯛꯎꯔꯣ ꯊꯣꯛꯎꯔꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯕꯦꯝꯊꯣꯏ ꯅꯪ ꯀꯟꯅ ꯆꯦꯟꯈ꯭ꯔꯣ ꯑꯩ ꯊꯣꯡꯁꯦ ꯃꯄꯥꯟꯗ ꯂꯣꯜꯂꯝꯃꯒ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯦꯜꯂꯛꯀꯦꯕ ꯏꯆꯦ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯈꯣꯡꯁꯤꯁꯨ ꯅꯤꯛꯄꯗ ꯂꯣꯏꯔꯦ ꯕꯦꯝꯊꯣꯏ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯑꯩ ꯊꯣꯡ ꯂꯣꯜꯂꯝꯃꯒꯦ ꯃꯁꯤ ꯑꯗꯨꯅ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯝꯃꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯥ ꯐꯩ ꯐꯩ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯌꯦꯡꯍꯟꯕ ꯇꯥꯔꯦ ꯏꯆꯦ ꯕꯨꯠ ꯅꯨꯄꯤꯁꯦ ꯇꯥꯟꯅꯔꯛꯑꯦ ꯇꯥꯟꯅꯔꯛꯁꯅꯨ ꯀꯟꯅ ꯆꯦꯜꯂꯣ ꯇꯨꯡꯗ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯅꯨ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯀꯌꯥꯝ ꯀꯟꯅ ꯆꯦꯟꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯒꯦ ꯌꯦꯡꯉꯒꯦ ꯏꯆꯦ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯅꯪꯒꯜꯁꯤꯁꯨ ꯏ ꯊꯣꯛꯑ ꯃꯥꯅꯦ ꯊꯨꯞꯄꯅ ꯂꯣꯏꯔꯦ ꯕꯦꯝꯊꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯏꯈꯣ ꯅꯪꯒꯤ ꯏ ꯃꯅꯝꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏ ꯆꯨꯞꯅꯤꯡꯕꯅ
ꯏꯅꯥꯎ ꯀꯀꯥ ꯊꯣꯏꯕꯒꯤ ꯌꯨꯝ ꯌꯧꯗꯣꯔꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯁꯤ ꯐꯥꯎꯕꯗꯪꯗꯤ ꯈꯥꯡꯉꯨ ꯀꯀꯥ ꯊꯣꯏꯕ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯅꯥꯅꯣꯅꯦꯍꯦ ꯑꯁꯨꯛ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯤ ꯑꯁꯨꯛ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯨ ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯀꯀꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯆꯦꯠꯅ ꯂꯣꯟꯁꯤꯟꯕꯤꯈꯣ ꯏꯃꯥꯗꯣ ꯄꯣꯠ ꯆꯩ ꯂꯩꯔꯨꯅꯦꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯈꯤꯕꯅꯤ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯗꯨꯗ ꯍꯜꯂꯛꯄ ꯌꯥꯗꯗꯅ ꯍꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯏꯃꯥ ꯁꯥꯔꯒ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨꯗ ꯏꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯡꯗꯣꯛꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯕꯦꯝꯊꯣꯏꯒꯤ ꯃꯅꯪꯒꯟꯗꯒꯤ ꯏ ꯆꯨꯞꯄ ꯍꯧꯔꯛꯄꯗꯒꯤ ꯏꯃꯥ ꯅꯠꯇꯦ ꯈꯪꯂꯛꯄꯗꯒꯤ ꯏꯕꯥꯅꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯅꯦ ꯐꯩ ꯃꯥ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯒꯦ ꯊꯥꯏꯅ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯒꯤ ꯊꯥꯡꯁꯥꯡ ꯑꯃ ꯂꯩ ꯃꯁꯤꯅ ꯃꯥꯕꯨ ꯍꯦꯛꯇ ꯂꯪꯗꯨꯅ ꯍꯥꯠꯇꯣꯏꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯟꯒꯦ ꯈꯪꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯅꯣꯡꯁꯨ ꯍꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯈꯔ ꯉꯥꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯦꯝꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯒꯤ ꯃꯦꯝꯃꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯏꯀꯣꯟ ꯀꯣꯟꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯍꯪꯉꯝꯃꯤ ꯏꯇꯩꯃ ꯑꯉꯥꯡꯁꯤꯡꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯦ ꯍꯌꯦꯡꯈꯩꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯉꯜꯂꯤꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄꯤꯌꯨ ꯃꯝꯅ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯒꯅꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯌꯦꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯉꯔꯥꯡꯁꯨ ꯏꯇꯩꯃꯒꯤ ꯌꯨꯝꯗ ꯏꯇꯩꯃ ꯁꯥꯗꯨꯅ ꯂꯥꯛꯑꯝꯃꯦꯗꯅ ꯀꯔꯤꯒꯨꯝꯕ ꯕꯦꯝꯃꯅ ꯕꯨꯠ ꯅꯨꯄꯤꯅꯦꯅ ꯈꯪꯉꯝꯗ꯭ꯔꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯉꯝꯗꯣꯏꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅ ꯃꯝꯅ ꯃꯌꯨꯝꯗ ꯈꯛ ꯍꯟꯖꯤꯟꯅꯈꯤꯗꯦ ꯑꯗꯨꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯟꯖꯥꯗꯤ ꯐꯪꯈꯤꯗꯦ